ꯃꯌꯥꯝ ꯉꯁꯤ ꯅꯣꯡꯃꯥꯏꯖꯤꯡꯁꯦ ꯌꯨꯝꯗꯁꯨ ꯂꯣꯏꯅ ꯂꯩꯕꯤꯔꯝꯒꯅꯤ ꯑꯗꯣ ꯉꯁꯤ ꯌꯨꯝꯗ ꯁꯨꯝ ꯂꯩꯕ ꯉꯥꯛꯇ ꯑꯣꯏꯕꯅꯤꯅ ꯑꯩ ꯈꯤꯇꯪ ꯄꯣꯠ ꯃꯆꯥ ꯑꯃ ꯑꯅꯤ ꯈꯤꯇꯪ ꯁꯦꯌꯔ ꯇꯧꯒꯦꯀꯣ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯄꯔꯁꯅꯦꯜ ꯃꯦꯁꯦꯖ ꯊꯥꯔꯛꯄ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯌꯦꯡꯈꯤꯕ ꯈꯣꯠꯈꯤꯕ ꯃꯌꯥꯝ ꯑꯃꯗ ꯍꯥꯏꯗꯤ ꯄꯩꯁꯥ ꯇꯨꯡꯗꯦ ꯅꯠꯇ꯭ꯔꯒ ꯄꯩꯁꯥ ꯃꯈꯣꯡ ꯄꯥꯜꯂꯦ ꯀꯥꯏꯅꯒ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯏꯔꯛꯄ ꯌꯥꯝ ꯌꯥꯎꯋꯦꯀꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯅ ꯄꯔꯁꯇ ꯀꯩꯗ ꯈꯤꯇꯪ ꯑꯩꯈꯣꯏꯅ ꯈꯔ ꯍꯥꯞꯄ ꯌꯥꯕ ꯄꯣꯠ ꯆꯩ ꯍꯥꯏꯗꯤ ꯃꯅꯤ ꯃꯦꯒꯅꯦꯠꯀꯤ ꯇꯥꯏꯞꯇ ꯍꯥꯏꯗꯤ ꯃꯅꯤ ꯑꯦꯇ꯭ꯔꯦꯛ ꯇꯧꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯣꯝꯒꯤ ꯂꯥꯏꯐꯇ ꯑꯗꯣ ꯍꯥꯏꯐꯦꯠꯇꯪ ꯑꯩ ꯉꯁꯤ ꯁꯦꯌꯔ ꯇꯧꯒꯦꯀꯣ ꯑꯗꯨꯝ ꯍꯥꯏꯗꯤ ꯂꯥꯏꯐ ꯑꯣꯏꯅ ꯎꯠꯂꯒꯦ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯁꯨꯝ ꯍꯥꯏꯕꯗꯣ ꯒ꯭ꯌꯥꯟ ꯇꯥꯗꯕꯁꯨ ꯌꯥꯎꯋꯤꯅꯀꯣ ꯄꯔꯁꯀꯣ ꯅꯨꯄꯤꯒꯤ ꯑꯣꯏꯔꯣ ꯅꯨꯄꯥꯒꯤ ꯑꯣꯏꯔꯣ ꯑꯩꯈꯣꯏꯒꯤ ꯄꯔꯁꯁꯦ ꯑꯩꯁꯨ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯀꯤꯠ ꯀꯤꯠ ꯅꯝꯁꯤꯟꯒꯜꯂꯦꯀꯣ ꯄꯣꯠꯁꯦ ꯑꯗꯣ ꯁꯤꯁꯦ ꯇꯧꯒꯅꯣ ꯑꯩꯅ ꯑꯗꯨꯝ ꯁꯟꯗꯣꯛꯇꯕꯅꯦ ꯍꯥꯟꯅ ꯇꯥꯛꯀꯦꯅꯀꯣ ꯁꯤꯗ ꯑꯩꯈꯣꯏꯅ ꯕꯤꯜꯁꯀꯨꯝꯕ ꯍꯥꯞꯄꯁꯦ ꯄꯣꯠ ꯆꯩ ꯂꯩꯈꯤꯕꯒꯤ ꯈꯣꯠꯈꯤꯕꯒꯤ ꯕꯤꯜꯁꯀꯨꯝꯕꯁꯦ ꯁꯤꯁꯦ ꯍꯥꯞꯄꯤꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯇꯣꯉꯥꯟꯅ ꯃꯅꯤ ꯕꯦꯛꯀꯤ ꯑꯩꯈꯣꯏꯒꯤ ꯀꯥꯔꯠꯇꯒꯤ ꯁ꯭ꯋꯥꯏꯞ ꯇꯧꯔꯒ ꯑꯗꯨꯝ ꯅꯝꯁꯤꯟꯕ ꯌꯥꯎꯕꯅꯦ ꯑꯗꯨꯝ ꯃꯔꯛ ꯃꯔꯛꯇ ꯑꯩꯈꯣꯏꯅ ꯑꯗꯨꯗꯣ ꯇꯧꯕꯤꯒꯅꯨꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯒ꯭ꯔꯣꯁꯔꯤ ꯂꯩꯕꯒꯤꯗꯤ ꯀꯩꯁꯨ ꯁꯤꯅꯤꯡꯉꯥꯏ ꯂꯩꯇꯕꯅꯤ나 ꯑꯗꯨꯗꯤ ꯑꯗꯨꯝ ꯑꯩꯗꯤ ꯂꯪꯊꯣꯛꯑꯝꯃꯦ ꯑꯗꯨꯒ ꯐꯤꯔꯣꯟꯒꯨꯝꯕ ꯀꯩꯒꯨꯝꯕ ꯂꯩꯕ ꯑꯣꯏꯔꯒꯅ ꯍꯥꯏꯗꯤ ꯑꯩ ꯇꯣꯉꯥꯟꯕ ꯀꯥꯈꯟ ꯑꯃꯗ ꯍꯥꯞꯄꯦꯀꯣ ꯕꯦꯛꯀꯤ ꯑꯗꯣ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯄꯔꯁ ꯅꯠꯇ꯭ꯔꯒ ꯃꯅꯤ ꯕꯦꯛꯀꯨꯝꯕꯗ ꯍꯥꯞꯄꯤꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯁꯤꯗ ꯌꯦꯡꯕꯤꯌꯨꯀꯣ ꯍꯥꯏꯐꯦꯠꯇꯪ ꯄꯩꯁꯥꯁꯦ ꯃꯄꯨꯝꯅ ꯁꯥꯏꯠ ꯑꯃꯗ ꯍꯥꯞꯄꯤꯒꯗꯕ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯍꯥꯞꯄ ꯃꯇꯝꯗ 500 ꯆꯞꯄꯤ 100 ꯆꯞꯄꯤ 200 ꯁꯤꯒꯨꯝꯕꯁꯤꯅ ꯍꯥꯏꯗꯤ ꯄꯩꯁꯥ ꯈꯇꯪ ꯆꯥꯎꯕꯁꯤꯅ ꯍꯥꯏꯗꯤ ꯃꯥꯒꯤ ꯁꯥꯏꯠ ꯑꯃꯗꯀꯣ ꯑꯗꯨꯒ ꯁꯤꯗ ꯂꯨꯄꯥ 10ꯒꯨꯝꯕ ꯀꯩꯒꯨꯝꯕ ꯌꯥꯎꯔꯤꯅꯀꯣ ꯍꯥꯏꯗꯤ 20ꯒꯨꯝꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ 50 ꯅꯣꯠꯁꯀꯨꯝꯕꯁꯤꯅꯀꯣ ꯃꯥꯒꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯁꯥꯏꯠ ꯑꯃꯗ ꯍꯥꯞꯄꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯄꯨꯂꯞ ꯄꯩꯁꯥꯁꯦ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯔꯒ ꯍꯥꯞꯀꯅꯣ ꯄꯩꯁꯥ ꯊꯝꯕ ꯃꯇꯝꯗꯀꯣ ꯌꯥꯝ ꯐꯖꯅ ꯀꯩꯅꯣ ꯇꯧꯔꯒ ꯊꯝꯕꯤꯌꯨꯀꯣ ꯑꯩꯅ ꯁꯤꯗ ꯑꯍꯥꯟꯕꯒꯤ ꯀꯩꯅꯣ ꯇꯧꯕꯗꯨꯗ ꯑꯩꯅ ꯁꯨꯝ ꯎꯠꯂꯦꯀꯣ ꯑꯗꯣ ꯑꯁꯦꯡꯕꯒꯤꯗꯤ ꯄꯩꯁꯥꯁꯦ ꯐꯖꯅ ꯍꯥꯞꯄꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯍꯥꯟꯕꯒꯤ 500 100 200 ꯅꯣꯠꯁꯤꯅ ꯁꯥꯏꯠ ꯑꯃꯗ ꯑꯗꯨꯒ ꯁꯤꯅ ꯁꯥꯏꯠ ꯑꯃꯗꯀꯣ ꯀꯣꯏꯟꯁꯀꯨꯝꯕ ꯂꯩꯔꯒꯗꯤ ꯑꯩ ꯀꯣꯏꯟꯁꯁꯤ ꯌꯥꯎꯗ꯭ꯔꯦ ꯁꯤꯗ ꯑꯩ ꯀꯣꯏꯟꯁꯁꯦ ꯇꯣꯉꯥꯟꯅ ꯂꯣꯏ ꯊꯝꯃꯦ ꯍꯥꯏꯗꯤ ꯄꯨꯂꯞ ꯍꯥꯞꯆꯟꯗꯦꯕ ꯑꯗꯣ ꯀꯣꯏꯟꯁꯀꯨꯝꯕ ꯂꯩꯔꯒꯅ ꯍꯥꯏꯗꯤ ꯅꯥꯀꯟ ꯑꯃꯒꯨꯝꯕꯗ ꯑꯗꯨꯃꯥꯏꯅ ꯊꯝꯕꯤꯕ ꯌꯥꯏꯀꯣ ꯑꯗꯨꯒ ꯑꯩꯒꯤ ꯀꯥꯔꯠꯁꯀꯨꯝꯕ ꯑꯗꯒꯤ ID ꯀꯥꯔꯠ ꯑꯙꯥꯔ ꯀꯥꯔꯠ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯅ ꯑꯩꯅ ꯁꯥꯏꯠ ꯑꯃꯗ ꯍꯥꯞꯄꯦ ꯁꯤ ꯃꯌꯥꯝꯁꯦ ꯑꯝꯇ ꯄꯨꯟꯁꯤꯟꯅꯍꯟꯕꯤꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯕꯦꯛꯁꯦ ꯍꯥꯟꯅ ꯐꯖꯅ ꯑꯩꯈꯣꯏꯅ ꯑꯣꯔꯒꯅꯥꯏꯖ ꯇꯧꯔ ꯊꯝꯕꯤꯔꯁꯤꯀꯣ ꯍꯥꯏꯗꯤ ꯄꯩꯁꯥꯒꯤ ꯕꯦꯛꯁꯦ ꯍꯥꯟꯅ ꯑꯣꯔꯒꯅꯥꯏꯖ ꯇꯧꯔ ꯊꯝꯃꯁꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯀꯩꯀꯩ ꯍꯥꯞꯄ ꯌꯥꯒꯦ ꯍꯥꯏꯗꯣ ꯑꯩ ꯃꯊꯪ ꯃꯊꯪ ꯑꯗꯨꯝ ꯍꯥꯏꯔꯛꯑꯒꯦꯀꯣ ꯑꯗꯣ ꯈ꯭ꯋꯥꯏ ꯐꯥꯔꯁꯇꯀꯣ ꯑꯩꯈꯣꯏꯒꯤ ꯁꯤꯜꯚꯔ ꯀꯣꯏꯟꯁꯦ ꯁꯤꯗ ꯑꯩꯈꯣꯏꯅ ꯂꯛꯁꯃꯤ ꯒꯅꯦꯁꯀꯨꯝꯕ ꯌꯦꯛꯄꯁꯦ ꯁꯤꯁꯦ ꯐꯪꯉꯝꯕꯁꯨ ꯌꯥꯏꯀꯣ ꯕꯖꯥꯔ ꯃꯅꯨꯡꯗ ꯑꯗꯨꯝ ꯐꯪꯗ꯭ꯔꯒꯅ ꯑꯣꯟꯂꯥꯏꯟꯒꯨꯝꯕ ꯆꯦꯟꯕꯤꯌꯣ ꯁꯤꯁꯦ ꯒ꯭ꯔꯥꯝ 10 ꯑꯣꯏꯅꯦ ꯑꯩꯒꯤꯁꯦ 10 ꯒ꯭ꯔꯥꯝꯁꯦ ꯍꯥꯏꯗꯤ ꯍꯣꯡꯕꯅꯦ ꯂꯨꯄꯥ 300 400 ꯃꯨꯛꯇꯪ ꯄꯤꯕꯅꯦꯀꯣ ꯆꯥꯟꯗꯤ ꯑꯁꯦꯡꯕꯁꯦ ꯁꯤꯁꯦ ꯍꯥꯞꯄꯤꯕ ꯌꯥꯏꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯄꯔꯁꯁꯤꯗ ꯍꯥꯞꯄꯤꯔꯁꯦꯀꯣ ꯁꯤꯁꯨ ꯑꯗꯨꯝ ꯁꯥꯏꯠ ꯑꯃ ꯀꯣꯔꯅꯔ ꯑꯃꯗ ꯍꯥꯞꯄꯤꯔꯁꯦꯀꯣ ꯁꯤꯁꯦ ꯅꯠꯇ꯭ꯔꯒ ꯖꯤꯞꯀꯨꯝꯕ ꯑꯃꯅ ꯍꯥꯞꯄꯁꯦ ꯁꯤꯁꯤꯅ ꯀꯩꯁꯨ ꯀꯥꯏꯗꯦ ꯁꯤꯒꯤꯁꯤꯅ ꯑꯩꯈꯣꯏꯅ ꯂꯛꯁꯃꯤ ꯆꯪꯅꯕ ꯍꯥꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯁꯨꯃꯥꯏꯅ ꯑꯃ ꯍꯥꯞꯄꯤꯔꯦ ꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ ꯑꯇꯩ ꯑꯇꯩꯅ ꯑꯃꯨꯛ ꯀꯩꯀꯩ ꯍꯥꯞꯄ ꯌꯥꯒꯦ ꯐꯤ ꯑꯉꯥꯡꯕꯅ ꯑꯩꯅ ꯆꯅꯝꯅ ꯌꯣꯝꯕ ꯍꯥꯏꯕꯗꯣ ꯃꯃꯥꯡꯗ ꯈꯤꯇꯪ ꯒ꯭ꯌꯥꯟ ꯇꯥ ꯐꯤꯁꯦ ꯑꯃꯨꯛꯀꯣ ꯄꯤꯌꯣꯔ ꯔꯦꯗꯅꯤꯀꯣ ꯑꯩꯅ ꯇꯧꯔꯤ ꯁꯤꯖꯤꯟꯅꯩꯁꯦ ꯁꯤꯗ ꯑꯩꯅ ꯍꯥꯞꯀꯗꯧꯔꯤꯁꯦ ꯀꯩꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯁꯤ 3 ꯑꯃ ꯂꯩꯔꯦꯅꯀꯣ ꯆꯅꯝ ꯃꯔꯨꯁꯦ ꯑꯗꯨꯒ ꯂꯣꯡ 3 ꯑꯃꯒ ꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯑꯦꯇ꯭ꯔꯦꯛ ꯇꯧꯅꯕꯅꯤꯀꯣ ꯑꯗꯣ ꯁꯤꯁꯦ ꯐꯖꯅ ꯑꯩꯈꯣꯏꯅ ꯌꯣꯝꯁꯤꯟꯕꯤꯔꯒ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯊꯝꯈ꯭ꯔꯤꯕ ꯃꯥꯒꯤ ꯖꯤꯞ ꯄꯥꯟꯕ ꯀꯩꯅꯣ ꯖꯒꯥꯗꯨꯗ ꯍꯥꯞꯄꯤꯕ ꯌꯥꯏꯀꯣ ꯁꯤꯁꯨ ꯁꯤ ꯐꯖꯅ ꯌꯣꯝꯁꯤꯟꯕꯤꯔꯁꯤꯀꯣ ꯁꯤꯁꯨ ꯐꯖꯅ ꯌꯣꯝꯃꯒ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯊꯝꯈꯤꯕꯗꯨꯗ ꯍꯥꯏꯗꯤ ꯑꯩꯅꯗꯤ ꯁꯤꯗ 2 3 4 5 ꯍꯥꯞꯄꯛꯇꯣꯔꯦꯀꯣ ꯉꯁꯤꯁꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯃꯈꯛꯇꯪ ꯍꯥꯞꯀꯦꯁꯨ 2 ꯍꯥꯞꯀꯦꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯁꯤꯉꯩ ꯂꯣꯏꯅ ꯍꯥꯞꯄ ꯌꯥꯏ ꯍꯥꯏꯕ ꯋꯥꯅꯦꯕ ꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ ꯑꯃꯅ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦꯗ ꯑꯩꯈꯣꯏꯒꯤ ꯅꯍꯥꯟ ꯕꯦ ꯂꯤꯐꯀꯤ ꯔꯤꯆꯨꯋꯦꯜ ꯇꯧꯕ ꯃꯇꯝꯗ ꯇꯦꯖꯋꯥꯠ ꯃꯅꯥꯒꯤ ꯇꯧꯕ ꯃꯌꯥꯝꯗ ꯍꯥꯏꯗꯤ ꯄꯩꯁꯥ ꯐꯪꯉꯤ ꯑꯗꯨ ꯇꯧꯋꯦ ꯍꯥꯏꯗꯤ ꯄꯜꯂꯝꯕ ꯄꯩꯁꯥ ꯌꯥꯝ ꯊꯨꯅ ꯊꯥꯖꯗꯅ ꯂꯥꯛꯑꯦ ꯑꯇꯩ ꯑꯇꯩ ꯃꯌꯥꯝ ꯑꯃ ꯑꯩꯉꯣꯟꯗ ꯊꯥꯔꯛꯄ ꯌꯥꯏꯀꯣ ꯑꯗꯣ ꯕꯦ ꯂꯤꯐꯁꯦ ꯌꯥꯝ ꯐꯕꯅꯤꯀꯣ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯈꯪꯗꯕꯒꯤꯅꯦꯀꯣ ꯕꯦ ꯂꯤꯐꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤꯅꯦ ꯄꯩꯁꯥꯒꯤ ꯁꯤꯝꯕꯣꯜ ꯍꯥꯏꯇꯥꯔꯦꯀꯣ ꯄꯩꯁꯥꯒꯤ ꯁꯤꯝꯕꯜꯁꯦ ꯀꯃꯥꯏꯅ ꯑꯣꯏꯒꯦ ꯍꯥꯏ ꯃꯇꯝꯗ ꯑꯩꯁꯤꯗ ꯍꯥꯏꯐꯦꯠꯇꯪ ꯍꯥꯟꯅ ꯌꯦꯛꯀꯦꯀꯣ ꯑꯩꯈꯣꯏ ꯔꯨꯄꯤꯁꯀꯤ ꯁꯤꯝꯕꯜꯁꯦ ꯁꯨꯃꯥꯏꯅ ꯍꯥꯏꯐꯦꯠ ꯑꯣꯏꯅꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯗꯣꯂꯔꯒꯨꯝꯕꯅ ꯁꯨꯃꯥꯏꯅ ꯇꯧꯔ ꯑꯣꯏꯅꯀꯣ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯏꯟꯗꯤꯌꯟꯅꯤꯅ ꯍꯥꯏꯗꯤ ꯔꯨꯄꯤꯁ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯅꯤꯅ ꯁꯨꯃꯥꯏꯅ ꯔꯨꯄꯤꯁꯀꯤ ꯁꯤꯝꯕꯜꯁꯦꯀꯣ ꯔꯨꯄꯤꯁꯀꯤ ꯁꯤꯝꯕꯜꯁꯦ ꯍꯥꯞꯄꯤꯔꯅꯤ ꯌꯦꯛꯄꯤꯔꯅꯨꯀꯣ ꯒ꯭ꯔꯤꯟ ꯀꯂꯔꯒꯤ ꯀꯩꯅꯣꯅꯀꯣ ꯍꯥꯏꯗꯤ ꯃꯨꯛꯀꯨꯝꯕ ꯅꯠꯇ꯭ꯔꯒ ꯃꯥꯔꯀꯔ ꯅꯠꯇ꯭ꯔꯒ ꯁ꯭ꯀꯦꯠꯆꯀꯨꯝꯕꯅꯀꯣ ꯍꯥꯏꯗꯤ ꯔꯨꯄꯤꯁꯀꯤ ꯁꯤꯝꯕꯜꯁꯦ ꯑꯩꯈꯣꯏꯅ ꯌꯦꯛꯄꯤꯔꯒ ꯁꯤꯒꯤ ꯕꯦ ꯂꯤꯐꯁꯦ ꯇꯥꯍꯜꯍꯧꯕꯗꯤ ꯌꯥꯗꯦꯀꯣ ꯇꯥꯍꯜꯍꯧꯗꯅꯕ ꯑꯩ ꯉꯁꯤ ꯑꯗꯨꯝ ꯍꯥꯞꯄꯦ ꯉꯁꯤ ꯅꯣꯡꯃꯥꯏꯖꯤꯡꯅꯤꯅ ꯃꯌꯥꯝ ꯐ꯭ꯔꯤꯗ ꯂꯩꯅꯔꯝꯒꯅꯤ ꯌꯨꯝꯗ ꯁꯨꯝ ꯂꯩꯕ ꯂꯩꯔꯒꯗꯤꯀꯣ
ꯁꯤꯁꯨ ꯌꯥꯝ ꯆꯦꯠꯅ ꯍꯥꯞꯄꯤꯌꯣ ꯁꯤꯁꯦ ꯐꯖꯅ ꯁꯟꯗꯣꯛꯑꯒ ꯁꯤꯁꯨ ꯅꯥꯀꯟ ꯑꯃꯗ ꯍꯥꯞꯈ꯭ꯔꯦꯀꯣ ꯑꯩꯅ ꯁꯤꯁꯦ ꯁꯤꯃꯁꯨ ꯂꯩꯔꯦ ꯇꯧꯕ ꯌꯥꯕ ꯊꯕꯛꯉꯩꯁꯦ ꯑꯗꯣ ꯁꯤ ꯇꯥꯍꯧꯗꯅꯕ ꯑꯩꯅ ꯍꯥꯞꯄꯤ ꯃꯌꯥꯝꯁꯦ ꯌꯥꯔꯤꯉꯩ ꯑꯝꯇ ꯃꯥꯡꯍꯟꯕ ꯌꯥꯗꯦꯀꯣ ꯑꯗꯨꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯄꯣꯂꯤꯊꯤꯟꯁꯦ ꯈꯤꯇꯪꯗꯤ ꯆꯥꯎꯔꯦ ꯑꯩꯅ ꯂꯧꯔꯤꯁꯦ ꯑꯗꯨꯒ ꯆꯦꯡ ꯀꯣ ꯃꯔꯨꯁꯦ 21 1 2 3 4 5 6 7 8 9 10 11 12 13 14 15 16 17 18 19 20 21 maru kumathoi khatang haidi 21 se paisagi oina hairagadi khoigi numbers kumbada moise yamna afaba number ni ko kunmathoi se afaba number romda khoina lai ko kenom kenom tong matam da aina lai tin khoiramba matam su haidi kunmathoi gumbadi su halo dum haibani na haidi kenom kenom puja tong matam da yumja gaisha oiro sakon sen oiro ko ada si 21 se khatang ni chawre polythene macha le ragadi ko ꯑꯩꯈꯣꯏꯒꯤ ꯅꯨꯡꯒꯨꯝꯕ ꯍꯥꯞꯄꯛꯄꯒꯤ ꯁꯅꯥꯒꯨꯝꯕ ꯍꯥꯞꯄꯒꯤ ꯂꯩꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯒꯗꯤ ꯑꯗꯨꯗꯁꯨ ꯍꯥꯞꯄꯤꯕ ꯌꯥꯏꯀꯣ ꯁꯤꯃꯁꯨ ꯍꯥꯏꯐꯦꯠꯇꯪ ꯑꯩꯈꯣꯏꯅ ꯁꯤꯁꯦ ꯀꯩꯅꯣ ꯇꯧꯔꯒ ꯑꯩꯅ ꯉꯁꯥꯏ ꯍꯥꯞꯈꯤꯕ ꯑꯩꯈꯣꯏꯅ ꯇꯦꯖꯕꯥꯠ ꯍꯥꯞꯈꯤꯕ ꯃꯄꯥꯗꯨꯗꯁꯨ ꯍꯥꯞꯄꯤꯔꯁꯨ ꯌꯥꯏꯀꯣ ꯑꯩꯅ ꯁꯤꯗ ꯍꯥꯞꯄꯤꯕ ꯄꯣꯠꯁꯦ ꯃꯔꯤꯗꯤ ꯁꯨꯔꯦꯀꯣ ꯃꯔꯤꯁꯨ ꯁꯨꯔꯦ ꯑꯗꯨꯒ ꯄꯩꯁꯥ ꯀꯃꯥꯏꯅ ꯕꯦꯒꯁꯦ ꯀꯃꯥꯏꯅ ꯑꯣꯔꯒꯅꯥꯏꯖ ꯇꯧꯔ ꯊꯝꯒꯗꯒꯦ ꯍꯥꯏꯕꯒꯤ ꯑꯗꯣ ꯉꯁꯥꯏꯒꯤ ꯃꯔꯤꯁꯤꯗꯒꯤ ꯑꯗꯨꯝ ꯃꯔꯤꯃꯛꯁꯦ ꯂꯣꯏꯅꯃꯛ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯂꯩꯇꯕ ꯆꯥꯟꯗꯤ ꯂꯩꯇꯕꯅꯤ ꯈꯪꯗꯦ ꯑꯇꯩ ꯑꯇꯩ ꯐꯔꯛ ꯇꯥꯕꯅꯤ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯁꯨ ani ahum khatang haidi adum hapiu ko haidi sisina haidi adum kanaba adum porakani ba aduga keno tauge hairagadi coin gumba hapaduna Thursday gumba hapiu ko kogi keno ngasai gi chandi gi coin gumba hapaduna atai di kesu kaide adum haidi somna thajaba numit gumba adum aduaino hapasu ai ko adu sida leire ngasi gi money attract tawbagi koina purse ta kai hapa yagadage do ko ꯑꯗꯣ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯣ ꯃꯌꯥꯝꯁꯨ ꯁꯣꯏꯗꯅ ꯂꯣꯏꯅꯃꯛ ꯍꯥꯏꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯆꯪꯉꯛꯄ ꯑꯣꯏꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯣꯝꯒꯤ ꯕꯦꯛꯇ ꯄꯔꯁꯇ ꯌꯨꯝꯗ ꯄꯩꯁꯥ ꯑꯃꯨꯛ ꯍꯦꯟꯅ ꯆꯪꯉꯛꯅꯕ ꯊꯦꯡꯛ ꯌꯨ